ꯀꯃꯥꯏꯅ ꯁꯦꯟꯁꯤ ꯆꯥꯎꯅ ꯇꯥꯟꯁꯤꯒꯦ? ꯍꯩ, ꯂꯩꯔꯦ! ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯚꯣꯠ ꯂꯦꯞꯂꯤꯕ ꯏꯇꯣꯆꯥꯗꯨ ꯃꯁꯥꯅ ꯀꯥꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯁꯥꯕꯒꯤ ꯋꯥꯅꯤ, ꯄꯪꯈ꯭ꯔꯕ ꯃꯤꯅꯤ꯫ ꯍꯩ, ꯃꯉꯣꯟꯗ ꯀꯥꯞꯁꯜꯂꯒꯅꯦ ꯑꯩ ꯁꯦꯟ ꯆꯥꯎꯅ ꯇꯥꯟꯕ ꯌꯥꯔꯅꯤ꯫ ꯁꯤꯒꯤ ꯃꯑꯣꯡ ꯀꯃꯥꯏꯅ ꯂꯩꯔꯤ? ꯑꯣꯖꯥ ꯑꯗꯨꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯗꯣ ꯍꯥꯟꯅꯗꯤ ꯃꯑꯣꯡ ꯌꯥꯝ ꯇꯥꯔꯝꯗꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯗꯨꯅꯕꯨ ꯏꯐ ꯐꯖꯔꯦ꯫ ꯐꯖꯅꯤ ꯐꯖꯅꯤ, ꯁꯦꯜꯁꯨ ꯑꯗꯨꯝ ꯐꯖꯒꯦꯗꯅ꯫ ꯇꯥꯃꯣ, ꯆꯪꯉꯣ. ꯍꯣꯏ ꯇꯥꯃꯣ꯫ ꯍꯣꯏ, ꯑꯔꯨꯕ ꯋꯥꯔꯤ ꯁꯥ ꯌꯥꯕ ꯃꯤ ꯅꯠꯇꯦꯀꯣ꯫ ꯂꯥꯎ ꯆꯪꯉꯣ ꯐꯝꯃꯣ, ꯏꯀꯥꯏꯔꯨꯅꯨꯅꯦ, ꯅꯣꯏꯕꯨ ꯈꯔ ꯇꯣꯏꯅ ꯂꯥꯛꯎꯅꯦ꯫ ꯅꯣꯏ ꯂꯩꯔꯒ ꯚꯣꯠꯁꯦ ꯃꯥꯟꯕ ꯍꯦꯟꯒꯠꯂꯤ꯫ ꯅꯌꯥꯝꯕ ꯋꯥꯈꯜ ꯄꯤꯛꯁꯜꯂꯝꯕꯁꯤ ꯅꯣꯏ ꯎꯔꯒ ꯍꯦꯛꯇ ꯆꯥꯎꯊꯣꯛꯏꯅꯤ꯫ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯃꯑꯣꯡ ꯀꯃꯥꯏꯅ ꯇꯧꯏ? ꯑꯩꯈꯣꯏꯗꯤ ꯇꯥꯃꯣꯒꯤꯗꯃꯛꯇꯗ ꯁꯤꯔꯒꯦ ꯂꯩꯔꯕꯅꯤ ꯇꯥꯃꯣ꯫ ꯑꯁ, ꯇꯥꯃꯣ ꯌꯥꯎꯕ ꯌꯥꯎꯗꯕ, ꯇꯥꯃꯣꯒꯤ ꯚꯣꯠ ꯈꯣꯝꯃꯤꯁꯦ ꯀꯨꯏꯔꯦꯅ ꯇꯥꯃꯣ ꯑꯩꯈꯣꯏꯅ ꯈꯣꯝꯃꯛꯏꯁꯦ꯫ ꯍꯩ, ꯀꯅꯥ ꯂꯩ? ꯏꯅꯥꯎ ꯌꯥꯏꯃꯒꯤ ꯆꯥ ꯑꯍꯥꯎꯕ ꯑꯝꯇ ꯄꯨꯔꯛꯑꯣ꯫ ꯅꯅꯥꯎ ꯆꯥ ꯊꯛꯆꯗ꯭ꯔꯦ, ꯌꯥꯅꯤꯗ ꯇꯥꯃꯣ, ꯇꯧꯕꯤꯔꯨꯅꯨ꯫ ꯅꯪꯒꯤꯁꯤ ꯆꯥ ꯅꯠꯇꯕ ꯄꯥꯝꯃꯤꯔꯣ? ꯑꯗꯨꯁꯨ ꯂꯩꯅꯤ, ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯌꯥꯏꯃ, ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯌꯥꯏꯃ, ꯅꯌꯥꯝꯕ ꯂꯩꯔꯤꯁꯤꯗꯤ꯫ ꯇꯥꯃꯣ, ꯑꯗꯨ ꯑꯣꯏꯔꯕꯨꯗꯤ ꯌꯥꯏ꯫ ꯑꯗꯨꯒ ꯌꯥꯏꯃ, ꯅꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯀꯟꯅ ꯍꯣꯠꯅꯗꯅ ꯅꯌꯥꯝꯕꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯅꯌꯥꯝꯕꯅ ꯍꯦꯛ ꯃꯥꯏ ꯄꯥꯛꯑꯕ ꯑꯗꯨꯕꯨꯗꯤ ꯅꯣꯏ ꯌꯦꯡꯉꯨ, ꯃꯐꯝ ꯈꯪꯅ ꯅꯌꯥꯝꯕꯅꯤ ꯀꯩꯗꯧꯔꯒꯦ, ꯈꯪꯅ ꯇꯧꯔꯛꯀꯅꯤ꯫ ꯑꯗꯨ ꯇꯥꯃꯣ, ꯃꯇꯥꯡꯗꯤ ꯆꯥꯖꯗ꯭ꯔꯦ, ꯋꯥ ꯑꯝꯇꯪ ꯍꯧꯗꯣꯛꯅꯤꯡꯈ꯭ꯔꯦꯗ ꯇꯥꯃꯣ꯫ ꯁꯤꯗꯩ ꯍꯦꯟꯅ ꯃꯇꯥꯡ ꯆꯥꯕ ꯅꯪꯕꯨ ꯅꯃꯥꯟ ꯄꯣꯛꯇꯩ ꯊꯦꯡꯅꯔꯕꯣ? ꯀꯩꯅꯣꯅꯤꯗ ꯇꯥꯃꯣ, ꯍꯟꯗꯛ ꯏꯙꯧ ꯇꯣꯜꯃꯨ ꯑꯣꯏꯗꯅ ꯌꯥꯝ ꯀꯟꯅ ꯃꯃꯤꯡ ꯆꯠꯈꯠꯂꯛꯄ, ꯌꯥꯝ ꯐꯥꯎꯒꯠꯂꯛꯄ ꯏꯙꯧ ꯑꯃ ꯂꯩꯔꯦꯌꯦ ꯇꯥꯃꯣ꯫ ꯇꯁꯦꯡꯅ ꯇꯥꯃꯣꯕꯨ ꯚꯣꯠꯁꯤ ꯀꯥꯍꯟꯖꯅꯤꯡꯕꯅꯤꯅ꯫ ꯍꯣꯏꯅꯦ ꯑꯣꯖꯥ, ꯃꯗꯨꯒꯤ ꯏꯙꯧꯗꯣ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦꯗꯅ ꯃꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯍꯥꯏꯅꯔꯦ꯫ ꯑꯩꯁꯨ ꯅꯤꯡꯐꯨꯡ ꯇꯥꯕꯕꯨꯗꯤ ꯀꯨꯏꯔꯕꯅꯤ꯫ ꯌꯥꯏ, ꯉꯁꯤ ꯍꯌꯦꯡ ꯅꯥꯏꯗꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯊꯣꯛꯑꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯈꯨꯔꯝ ꯊꯣꯛꯎꯁꯤ꯫ ꯌꯥꯔꯦꯀꯣ? ꯐꯔꯦ ꯇꯥꯃꯣ, ꯑꯗꯨꯅ ꯐꯔꯦ ꯇꯥꯃꯣ꯫ ꯉꯁꯤꯗꯤꯅꯦ ꯅꯍꯥꯟꯈꯩꯗꯒꯤ ꯍꯦꯟꯅ ꯃꯥꯜꯍꯟꯒꯗꯕꯅꯤ꯫ 우르바 라이제 보자우. 이더부 구름자리. 야이프로. 이도 ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯃꯥꯏꯆꯧ ꯀꯦꯟꯗ꯭ꯔꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯒꯗꯕ ꯀꯦꯟꯗꯤꯗꯦꯠꯇꯨꯅꯤ꯫ ꯑꯩꯁꯨ ꯇꯥꯖꯔꯦ꯫ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕ? ꯚꯣꯠꯄꯨꯗꯤ ꯏꯀꯥ ꯀꯥꯔꯅꯤ ꯁꯤ ꯈꯪꯉꯄꯣꯠꯅꯤ꯫ ꯑꯗ ꯑꯩꯒ ꯄꯥꯟꯅꯔꯤꯕ ꯅꯨꯄꯥꯗꯨ ꯂꯥꯏ ꯇꯤꯟ ꯄꯣꯠꯁꯦꯝ ꯅꯨꯡꯁꯦꯝꯁꯤ ꯐꯖꯅ ꯇꯧꯕ꯫ ꯃꯥꯅ ꯄꯣꯠꯁꯦꯝ ꯅꯨꯡꯁꯦꯝꯁꯤ ꯇꯧꯔꯒ ꯐꯠ ꯀꯥꯞꯁꯜꯂꯛꯀꯗꯧꯔꯤ ꯄꯣꯠꯁꯦ ꯊꯛ ꯂꯥꯎꯅ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯄꯣꯠ ꯑꯃ ꯏꯙꯧꯅ ꯄꯤꯕꯤꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯩꯅ ꯗꯤꯐꯦꯟꯁ ꯇꯧꯁꯤꯅꯤꯅꯦ꯫ ꯍꯦꯔꯥ ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯕꯨ ꯑꯩꯒ ꯊꯦꯡꯒꯥꯏꯅꯕ ꯉꯝꯕ ꯀꯅꯥ ꯂꯩꯒꯦ? ꯑꯗꯨꯕꯨꯗꯤ ꯏꯙꯧ ꯅꯆꯥꯁꯨ ꯐꯖꯅ ꯇꯥꯖꯔꯦ, ꯑꯗꯨꯅꯕꯨ ꯏꯙꯧꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯤꯅꯤ꯫ ꯑꯗꯨꯅ ꯏꯙꯧꯅ ꯅꯆꯥꯒꯤ ꯃꯥꯏꯁꯦ ꯁꯣꯏꯗꯅ ꯄꯥꯛꯄ ꯌꯥꯅꯕ ꯏꯙꯧꯅ ꯂꯝꯕꯤ ꯑꯃꯇꯗꯤ ꯁꯤꯟꯕꯤꯌꯨ꯫ ꯑꯩ ꯏꯙꯧꯒꯤ ꯈꯪꯅ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤꯗ꯫ ꯍꯧꯅ ꯂꯝꯆꯠ ꯆꯠꯅ ꯀꯥꯡꯂꯣꯜ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯉꯤꯕ ꯏꯆꯥꯒꯤꯕꯨ ꯇꯧꯗ ꯌꯥꯕ꯭ꯔꯣ? ꯀꯗꯥꯏ ꯅꯈꯨꯠ ꯌꯦꯠꯇꯣꯡꯇ ꯄꯤꯔꯛꯎ꯫ ꯂꯥꯏꯗ ꯀꯅꯦꯛꯁꯟ ꯁꯝꯃꯒ ꯏꯆꯥꯒꯤ ꯃꯤꯠꯇꯨꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯏꯆꯥꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯀꯔꯤ ꯂꯩꯒꯦ ꯑꯝꯇ ꯌꯦꯡꯒꯦꯀꯣ? ꯅꯃꯤꯠꯇꯨ ꯀꯨꯞꯇꯅ munna yenga da bani jala kama himchim jamba ka chama jabisul hit kizu ge na ko hila ga hila ga japagai na ka jum ja japagai na ka ai bu dau hali na bot ko pung tok tu jala ka into tairen naka jama kama che ja han bira ba nakajai to cook farm tarke lai da su koi dai bu si da di ai bu si right bro ai si right bro 이용아 진나시나 커넥션 부디 파워래 마시기 라이론제 학장 얌 쪽 라이론이니 이봉어 호이니 아이중 아사이데 걸림니 노ong마다 지금버시 이다우나 아니 훔가 솔라디 이다우지 마락다 떨라드라이나 아이디 파칼림니 아도 이다우 나사기 라이파우두 करी लेगे ngसाई लाइगे समनरिङैदा हाइरक्पसिंगदु हाइबिउ
이봉옥이 아파박이 아파박 ngakto oy adum hekti oiraga fattaba makhun kharadi yam kapsilakadori madu nang chaksal haudrabadi haibadi makhundu melaudrabadi nang hekta mai thire ꯏꯙꯧ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕ idau haige munna tahoro matam pumbada posakto nanga sago nagadaba nangondagi selauba lakpa miyoi singdo nupi angang khaidana posaktuna khetkadaba khetbu khetkiraba miyedo formasing adum pasalo yare ꯑꯗꯨ ꯏꯙꯧ ꯍꯪꯆꯤꯠꯇꯨ ꯁꯨꯛꯁꯣꯏ ꯁꯣꯏꯕꯤꯕ ꯌꯥꯗ꯭ꯔꯦ ꯏꯙꯧ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯑꯣꯖꯥ 10 ꯈꯛꯇꯅꯤ ye ingon torokano idau to Mui pabuo chidi hui yi kaino malida man ye manjano pudo puro me mui pabuo chidi hui yi mang bane mi huigi oigara mi oigara pudo puro naule ri selo to garedna kamai pai doino si boi bo sel gi mayai hai base kallida ko pai de hek pai rage ra ai as o se as sina semba po semdu dine phajana pani manam chida khangye haiba as ai ne khutche amuk ta hamaru khige haigu madna namdi haipet namthi he masi thada ba kuidriba pot oi jani ai nu pijo do nu pangreda ngasi khoi na manam namthi ba khara khangi si tunggi nungai namni khangde aba masi hata haple lage da ito sa bangang de di ma di kain ta khangje damina masi lai oina lar khardam Atamo, ꯍꯩ ꯀꯩꯗꯧꯔꯦ ꯉꯁꯥꯏꯗꯒꯤ ꯃꯧꯅ ꯍꯥꯝꯕ ꯉꯥꯏꯔꯤꯌꯦ ꯇꯥꯃꯣ. ꯉꯁꯥꯏ ꯊꯥꯖꯤꯜꯂꯛꯄ ꯌꯥꯗ꯭ꯔꯣ ꯃꯧ ꯅꯍꯥꯗꯨꯗꯤ ꯚꯣꯠ ꯃꯌꯥꯁꯤꯗ ꯃꯤ ꯂꯦꯞꯍꯟꯕ ꯃꯇꯝꯂꯣ ꯌꯥꯏꯃ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯇꯅ ꯅꯪ ꯑꯣꯏꯅ ꯈꯦꯠꯇꯠꯂꯛꯀꯅꯤꯀꯣ ꯊꯥꯖꯤꯜꯂꯛꯎ ꯇꯥꯃꯣ ꯑꯩ ꯊꯥꯖꯤꯜꯂꯛꯑꯒꯦ. ꯇꯥꯃꯣ ꯑꯝꯇ ꯆꯪꯖꯔꯛꯀꯦ. ꯆꯪꯉꯣ ꯐꯝꯕꯤꯌꯨ ꯀꯔꯤ ꯇꯥꯟꯅꯖꯦꯕ ꯇꯥꯃꯣ ꯍꯥꯏꯒꯗꯕꯕꯨ ꯏꯀꯥꯏꯖꯔꯦꯗ. ꯍꯥꯏꯌꯨꯅꯦ ꯑꯩꯉꯣꯟꯗꯕꯨ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯅꯣꯏꯁꯤꯅ ꯑꯩꯕꯨ ꯃꯤꯇꯣꯞꯇꯧꯅ ꯈꯟꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯌꯣ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯍꯥꯏꯌꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯇꯥꯃꯣ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗꯨꯒ ꯍꯤꯡꯕꯗ ꯌꯥꯝ ꯋꯥꯔꯦ. ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯣꯏ ꯅꯨꯄꯥꯗꯨꯗꯤ ꯒꯠꯇ ꯃꯐꯤ ꯃꯔꯣꯟꯒ ꯅꯥꯟ ꯁꯦꯠꯂ ꯆꯠꯂꯤꯗ. ꯇꯥꯃꯣ ꯀꯣꯕꯔ ꯈꯛꯇ ꯉꯥꯏꯔꯕꯅꯤꯗ ꯃꯁꯥꯗꯣ ꯁꯦꯜꯁꯤ ꯀꯤꯝꯇ ꯅꯞꯇ꯭ꯔꯕꯅꯦ. ꯃꯥꯅ ꯌꯨ ꯈꯔ ꯊꯛ ꯆꯦ ꯈꯔ ꯁꯥꯟꯅ ꯅꯨꯄꯤ ꯈꯔ ꯀꯣꯏ ꯃꯥꯡꯍꯟꯕ ꯌꯥꯕ ꯃꯥꯡꯍꯟꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯌꯨꯝꯐꯝꯗꯨꯗꯒꯤ ꯍꯦꯟꯅ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ. ꯃꯁꯥꯗꯨ ꯑꯣꯟꯂꯤ ꯀꯣꯕꯔ ꯈꯛꯇ ꯉꯥꯏꯔꯕ ꯃꯗꯨ ꯋꯥꯈꯜ ꯈꯔ ꯇꯥꯅꯕ ꯂꯣꯀꯞꯇ ꯅꯝꯁꯤꯜꯍꯜꯂꯁꯤꯔꯣ? ꯇꯥꯃꯣ ꯅꯠꯇꯦ ꯃꯥꯁꯨ ꯃꯥ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯈ꯭ꯔꯁꯅꯨ. ꯏꯆꯥꯁꯤꯡꯁꯤꯒ ꯑꯩꯗꯤ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤꯅ ꯀꯔꯤꯅꯣ ꯆꯥꯎꯊꯣꯛꯅꯕ ꯂꯝꯕꯤ ꯑꯃꯇꯪ ꯌꯦꯡꯖꯅꯤꯡꯉꯦ. ꯑꯗꯨꯅ ꯇꯥꯃꯣꯅ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯕꯤꯔꯗꯤ. ꯌꯥꯏ ꯄꯥꯡꯒꯅꯤ ꯄꯥꯡꯗ ꯌꯥꯕ꯭ꯔꯣ ꯏꯆꯟꯒꯤꯕꯣ? ꯄꯥꯡꯁꯨ ꯄꯥꯡꯒꯅꯤ
ꯄꯥꯡꯐꯝꯁꯨ ꯊꯣꯛꯏ ꯚꯣꯠꯁꯨ ꯅꯣꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯑꯣꯄꯟꯗ ꯂꯩꯕ ꯃꯤꯅꯤ ꯑꯩꯅ ꯆꯥꯎꯊꯣꯛꯆꯔꯤꯝꯅꯤ ꯅꯠꯇꯦ ꯀꯌꯥꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯃꯇꯦꯡ ꯄꯥꯡꯉꯣ ꯍꯥꯏꯁꯤ ꯀꯌꯥꯅꯣ ꯇꯥꯃꯣꯅ ꯈꯔ ꯍꯦꯛꯇ ꯄꯤꯕꯤꯌꯣ ꯐꯔꯦ 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 ꯑꯩꯁꯤ ꯚꯣꯠ ꯂꯦꯞꯄꯕꯅꯤꯅ ꯁꯦꯜꯁꯤ ꯆꯠꯄ ꯌꯥꯕ ꯆꯠꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯕ ꯈꯔ ꯅꯪꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯀꯣꯟꯅꯁꯨ ꯄꯥꯡꯉꯛꯀꯅꯤꯗ ꯅꯪꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯗꯣ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯌꯨ ꯁꯦ 90,000ꯅꯤ ꯊꯤꯌꯨꯅꯦ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ ꯉꯥꯏꯈꯣ ꯐꯝꯃꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯥꯏꯁꯦ ꯅꯤꯡꯊꯤꯖꯅ ꯊꯤꯔꯒꯅꯦ ꯂꯩꯈꯥꯏ ꯇꯥꯅ ꯂꯧꯒꯗꯕꯅꯤ ꯇꯥꯃꯣ ꯁꯨꯔꯝꯃꯅꯤꯗ ꯊꯤꯈꯣꯅꯦ ꯏꯕꯦꯝ ꯐꯖꯅ ꯊꯤꯌꯨ ꯁꯦꯜꯒꯤ ꯊꯕꯛ ꯑꯩꯁꯤ ꯂꯨꯈ꯭ꯔ ꯄꯣꯠ ꯊꯤꯌꯨ ꯋꯥꯠꯂꯁꯨꯅꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯀꯅꯤ ꯅꯣꯏ ꯀꯩꯝ ꯋꯥꯔꯨꯅꯨ ꯇꯥꯃꯣ ꯁꯨꯔꯦꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯣ ꯐꯔꯦ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣ ꯐꯔꯦ ꯈꯦꯠꯂꯦꯍꯦ ꯑꯩꯅ ꯈꯦꯠꯄꯁꯤ ꯐꯅꯌꯥꯝ ꯈꯦꯠꯂꯦ ꯀꯩꯅꯣ ꯌꯥꯔꯦ ꯀꯩꯅꯣ ꯆꯤꯡꯅꯕꯁꯤꯗꯅꯦ ꯄꯪꯈꯦꯠꯇ ꯈꯦꯠꯂꯗꯝꯅꯤ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯈꯪꯉꯤ ꯑꯗꯨꯛ ꯀꯨꯏꯅ ꯅꯥꯔ ꯐꯥꯎ ꯍꯪꯕ ꯂꯥꯛꯇꯦꯅ ꯅꯣꯏ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯑꯩ ꯇꯁꯦꯡꯅ ꯇꯥꯗꯕꯅꯤ ꯏꯂꯦꯛꯁꯟꯒꯤꯅꯦꯅ ꯃꯔꯥꯡ ꯇꯧꯕꯁꯤꯗ ꯀꯩꯗꯧꯕ ꯌꯦꯡꯉꯣꯏꯗꯣꯏꯅꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯁꯦ 50,000ꯅꯤ ꯅꯪꯅ ꯄꯨꯔꯒ ꯐꯖꯅ ꯌꯦꯡꯊꯣꯛ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯋꯥꯠꯂꯁꯨꯅꯦ ꯑꯩ ꯂꯩ ꯑꯩꯅ ꯑꯗꯨꯝ ꯄꯤꯅꯤ ꯊꯤꯌꯨ ꯐꯖꯅ ꯁꯨꯔꯝꯃꯅꯤꯗ ꯌꯦꯡꯒꯗꯕꯅꯤ ꯇꯥꯃꯣ ꯋꯥꯠꯂꯁꯨꯅꯦ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯄꯤꯅꯤ ꯍꯣꯏ ꯅꯪꯒꯤ ꯅꯨꯄꯥ ꯃꯁꯥ ꯉꯝꯗꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯊꯤꯌꯨꯅꯦ 이렉션 마야지도 마나 마상암디도 어이 파나발 라이행 도가답니 이봉레 쩡닝부 정제선우 마파라 로에리 ꯍꯣꯏ ꯇꯥꯃꯣ 파레 잘로 ꯕꯣꯁꯁꯦ ꯊꯥꯖꯗꯅ ꯑꯩꯈꯣꯏ ꯈꯦꯠꯄꯅ ꯀꯥꯗꯣ ꯃꯥꯟꯁꯤꯜꯂꯛꯑꯕꯅꯤꯅꯦ ꯀꯥꯗꯗꯤ ꯀꯩꯅꯣ ꯃꯥꯗꯤ ꯅꯨꯡꯇꯤꯒꯤ ꯈꯦꯠꯂꯕꯣ ꯍꯧꯖꯤꯛꯁꯨꯅꯦ ꯃꯥꯒꯤ ꯀꯥꯗ ꯀꯟꯅ ꯈꯦꯠꯍꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯈꯦꯠꯍꯧꯔꯤꯕ ꯇꯥꯎ ꯅꯪ ꯉꯥꯛꯇ ꯂꯩꯔꯝꯃꯨ ꯑꯩ ꯀ꯭ꯋꯥ ꯑꯝꯇ ꯆꯥꯔꯨꯈꯤꯒꯦ ꯆꯪꯉꯨꯔꯣ 야마 아까더래 तमो मौखरा तमोगा फोटो वरी साजे हायरे 어이 마사 락다나 푸온다 가만 खे토리노 넌부 나오러버 तमो थकदेदा आईफोन खोमे जिम माउसिंजिना कइदोंगा खेतोइनो 마사도 타라우네 뭐 오이게라 레사비 오이게라 도에다 타로 시다 마팜 자네 인티나 파자나 켈레로 이렇게 들어기 야이면 능 바로 이도리 능 마통야 못더버 덕덕이 오자기 캣비드 몽땅 캣람들거디 버스에 이래나 까람버서 야래 또 캣바이 와도 앵원다 문 빨라누 아리엠보다네 낭원도이나 켈라카니 아이 잉남도 못하게 짤로 야래봐 오늘 막새 마도 이동도는 토한 망학더니 뭐로 이거가 zandra가 마세이들 초가요 파동이 봇까지 얌 하피니 거리 봇 눈이 씹어 오인이다 오인이 소리드는 오인이 마시 후이 티 오인이 마시 마시 후이 티 소리드는 오인이 후이 티다 일라니 홈자크라바 이더우부 거우로이다 마시기 이더우시 찐부 테닝아이네 돌라무 또 ꯑꯗꯨꯝ ꯌꯥꯕꯅꯤꯗ ꯍꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯈꯤꯁꯤꯀꯣ ꯑꯩ ꯇꯣꯂꯃꯨ ꯑꯩꯅ ꯉꯥꯏꯔꯝꯃꯤꯁꯦ ꯅꯪꯅꯤ ꯕꯨꯡꯉꯣ ꯏꯙꯧꯗꯅꯦ ꯅꯪ ꯃꯥꯏꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯗꯕ ꯇꯧꯅꯨꯍꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯀꯥꯏꯕꯗ ꯅꯠꯇꯦ ꯅꯪ ꯑꯁꯤꯗꯤ ꯁꯤꯅ ꯈꯦꯠꯇꯠꯄ ꯇꯥꯔꯦ 이붕어 떠누
ꯑꯗꯨꯗꯗꯤ ꯇꯧꯕꯤꯅꯨ ꯍꯣꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯏꯙꯧꯗꯤ ꯅꯣꯡꯃꯩ ꯎꯕ ꯌꯥꯗꯦ ꯅꯣꯡꯃꯩ ꯍꯦꯛ ꯎꯔꯗꯤꯅꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯃꯥꯡꯒꯁꯨ ꯍꯦꯛꯇ ꯆꯤꯜꯂꯤ ꯆꯠꯄꯅꯦ ꯏꯙꯧ ꯑꯩ ꯆꯦꯜꯂꯝꯃꯣꯔꯥ ꯍꯣꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯒꯤ ꯆꯤꯠꯄ ꯆꯤꯠꯇꯕ ꯑꯩ ꯈꯪꯗꯦ ꯅꯪ ꯌꯥꯝ ꯈꯦꯠꯈ꯭ꯔꯖꯥꯠꯅꯤ ꯈꯦꯠꯇꯤ ꯈꯦꯠꯈꯤꯕꯅꯤꯗ ꯈꯦꯠꯂꯤꯗ ꯈꯦꯠꯗꯤ ꯈꯦꯠꯇꯦ ꯑꯩꯁꯦ ꯈꯪꯉꯦꯀꯣ ꯈꯦꯠꯄ꯭ꯔꯒ ꯍꯥꯏꯅ ꯃꯁꯛꯁꯤꯒ ꯍꯣꯏ ꯈꯦꯠꯃꯟꯕꯒꯤꯅꯤꯅꯦ ꯅꯨꯄꯤꯗ ꯆꯣꯞꯄ ꯀꯦꯟꯗꯤꯗꯦꯠꯅꯦꯅ ꯃꯌꯥꯝ ꯋꯥ ꯋꯥ ꯂꯥꯎꯗꯅ ꯑꯩꯅ ꯇꯨꯍꯧꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯏꯔꯜ ꯂꯤꯊꯨꯝ ꯍꯥꯏꯔ ꯎꯝꯂꯣꯏ ꯂꯣꯏꯔꯦ ꯑꯩ ꯅꯪ ꯍꯥꯠꯇꯅꯗꯤ ꯇꯣꯛꯑꯣꯏ ꯑꯝꯇ ꯇꯞꯊꯈꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯄꯣꯁꯛꯇꯨꯅ